Hello guys, ngasigi video sidi laisang haibongga kanagum khanadi lai haibong su hai akhoi somdadi laisang haibong hai morok met laga sabagi maitoroga met laga sabagi habadu ucharake ayam mina budi loina khangamagani adubu khangdabasing gidamakta khallaga ina semjabane video ase mafamsisu yam fazai koigi thaina dagi chatnaraba sigumbasi aina video ina semaga thamjaningna tawbane